ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯃꯉꯥꯟ ꯇꯣꯡꯕ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯤꯅ ꯑꯂꯣꯅꯥ ꯂꯨꯋꯥꯡ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯃꯈꯣꯡ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯔꯛꯄ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯃ ꯑꯪꯒꯣꯏ ꯀꯧꯕ ꯁꯥꯟꯅ ꯈꯣꯠꯅꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯁꯥꯟꯅꯕ ꯆꯠꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯌꯨꯝ ꯑꯗꯨ ꯌꯧꯅꯤꯡꯃꯟꯈꯤꯗꯨꯅ ꯃꯕꯨꯛ ꯑꯗꯨꯁꯨ ꯄꯠꯇꯠꯈꯤꯕ ꯃꯔꯝꯅ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯃꯌꯨꯝ ꯑꯗꯨꯕꯨ ꯊꯨꯅ ꯌꯧꯔꯕꯗꯤ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯆꯦꯟꯆꯠ ꯆꯠꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯂꯥꯛꯂꯤꯉꯩ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯍꯧꯕ ꯃꯈꯣꯡ ꯑꯃꯒꯤ ꯃꯄꯥ ꯌꯧꯔꯝꯃꯤ꯫ ꯃꯈꯣꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯧꯕꯗ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠꯇꯪꯅꯤ ꯅꯥꯀꯜꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕ ꯇꯟꯖꯥ ꯑꯗꯨꯗ ꯑꯪꯒꯣꯏ ꯇꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯨꯁꯤꯜꯂꯕ ꯃꯇꯨꯡ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠ ꯃꯁꯥꯗ ꯇꯩꯔꯤꯕ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡꯗꯨ ꯐꯠ ꯐꯠ ꯂꯥꯎꯅ ꯀꯟꯊꯣꯛꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯑꯗꯨꯗ ꯀꯟꯅ ꯆꯦꯜꯂꯛꯄ ꯎꯕꯗ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯇꯥꯐꯤꯡ ꯇꯥꯐꯤꯡꯅ ꯆꯦꯜꯂꯛꯂꯕꯗꯤ? ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯕꯣ ꯏꯆꯥꯕꯨ?" ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯣ ꯃꯆꯥꯅꯨꯄా ꯑꯗꯨꯅ ꯇꯥꯗꯕꯒꯨꯝ ꯊꯧꯁꯥꯗꯕꯒꯨꯝꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅꯁꯨ ꯃꯆꯥ ꯑꯗꯨ ꯁꯥꯎꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯇꯨꯡ ꯑꯗꯨꯗ ꯏꯟꯅꯔꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯁꯥꯟꯅꯕꯗꯣ ꯆꯠꯂꯨꯔꯗꯤ ꯅꯕꯨꯛꯇꯣ ꯌꯥꯎꯔꯝꯃꯔꯣꯏ, ꯂꯥꯛꯑꯣ, ꯆꯥꯛꯁꯤ ꯃꯃꯥꯅ ꯊꯤꯕ ꯂꯣꯏꯔꯦ, ꯆꯥꯛꯁꯤ ꯍꯥꯟꯅ ꯆꯥꯔꯒꯅꯦ ꯄꯣꯊꯥꯊꯣꯛꯑꯣ." ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯍꯟꯗꯛꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯑꯁꯤ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯈꯟꯗꯨꯅ ꯃꯆꯥꯒꯤ ꯃꯇꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯇꯥꯔꯕꯣ?" ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯃꯆꯥ ꯑꯃ ꯇꯥꯈꯤ꯫ ꯃꯗꯨꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥ ꯑꯗꯨ ꯀꯔꯛ ꯀꯔꯛ ꯆꯤꯛꯈꯥꯏꯔꯒ ꯂꯩꯔꯤꯕꯗꯣ꯫ ꯃꯃꯥ ꯑꯗꯨꯅ ꯀꯩꯗꯧꯔꯕꯅꯣ ꯈꯟꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯨꯕ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯪꯒꯣꯏꯒꯤ ꯐꯤꯕꯝ ꯑꯗꯨ ꯑꯀꯤꯕ ꯑꯃꯒꯤ ꯁꯛꯐꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯤ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯈꯤ ꯑꯗꯨꯝꯅꯒ ꯃꯆꯥꯅ ꯑꯣꯏꯔꯝꯕꯗꯨꯗ꯫ ꯑꯗꯨꯗꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯃꯃꯥ ꯑꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯊꯦꯝ ꯅꯧꯗꯅ ꯃꯆꯥ ꯑꯗꯨꯕꯨ ꯄꯝꯕꯤꯔꯝꯃꯤ꯫ ꯃꯆꯥ ꯑꯗꯨꯕꯨ ꯄꯝꯈꯠꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯄꯥꯝꯕꯣꯝꯗ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯊꯠꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯆꯥ ꯑꯗꯨꯕꯨ ꯐꯃꯨꯡ ꯃꯊꯛꯇ ꯄꯣꯞ ꯊꯥꯗꯔꯒ ꯅꯨꯄꯤ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯂꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯃꯥ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥ ꯑꯁꯤꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯥꯏꯕꯗꯨꯕꯨ ꯁꯨꯃꯥꯡꯗꯒꯤ ꯂꯦꯞꯇꯨꯅ ꯀꯧꯔꯤ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯏꯃꯨꯡꯗ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯟ ꯇꯥꯕ ꯑꯗꯨꯗ ꯃꯄꯥꯜꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯄꯗꯗꯤ ꯑꯪꯒꯣꯏꯒꯤ ꯃꯃꯥ ꯕꯦꯝꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯥꯏꯕ ꯊꯝꯕꯧꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯕꯦꯝꯃꯗ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯗ ꯑꯪꯒꯣꯏꯒꯤ ꯃꯃꯥ ꯕꯦꯝꯃꯅ, "ꯇꯥꯗ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯃꯌꯥꯗꯣ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯩꯒꯤ ꯄꯥꯝꯕꯣꯝꯁꯤꯗꯁꯨ ꯆꯤꯛꯂꯛꯂꯤꯕꯅꯤ." ꯑꯁꯨꯝꯅ ꯃꯆꯥ ꯑꯗꯨꯅ ꯆꯤꯛꯂꯛꯈꯤꯕ ꯄꯥꯝꯕꯣꯝꯗ ꯇꯥꯔꯤꯕ ꯗꯥꯛꯐꯝ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯥꯏꯕ ꯊꯝꯕꯧ, "ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯍꯥꯜꯂꯝꯃꯣꯀꯣ, ꯑꯩ ꯂꯥꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯁꯪꯒꯣꯏꯗ ꯂꯩꯔꯤꯕ ꯁꯥꯏꯀꯜ ꯑꯗꯣ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯃꯥꯏꯕꯅ, "ꯏꯕꯦꯝꯃ, ꯅꯪ ꯍꯥꯜꯂꯝꯃꯣ, ꯑꯩ ꯇꯥꯗꯁꯦ ꯁꯤꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃꯈꯛ ꯇꯧꯔꯝꯕꯅꯤ, ꯃꯗꯨ ꯂꯣꯏꯔꯒ ꯂꯥꯛꯑꯒꯦꯀꯣ, ꯑꯩ ꯁꯥꯏꯀꯜꯁꯨ ꯏꯟꯊꯣꯛꯂꯒ ꯂꯩꯔꯕꯅꯤ, ꯑꯩ ꯂꯥꯛꯑꯒꯦ, ꯅꯪ ꯍꯥꯟꯅ ꯍꯥꯜꯂꯝꯃꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯪꯒꯣꯏꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯏꯕ ꯊꯝꯕꯧ ꯂꯥꯏ ꯁꯥꯟꯅꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯑꯪꯒꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯪꯒꯣꯏ ꯑꯗꯨ ꯎꯕꯃꯛꯇꯗ ꯃꯥꯏꯕ ꯊꯝꯕꯧꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯥꯏꯕ ꯊꯝꯕꯧ ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯐꯠꯇꯕ ꯑꯁꯦ ꯑꯪꯒꯣꯏꯒꯤ ꯃꯁꯥꯗ ꯇꯣꯡꯉꯦ ꯍꯥꯏꯕꯁꯤ ꯃꯥꯏꯕ ꯊꯝꯕꯧꯅꯗꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯕꯦꯝꯃꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯂꯥꯏ ꯇꯣꯡꯕꯅꯤꯅ ꯃꯥꯏꯕ ꯊꯝꯕꯧꯅ ꯂꯥꯌꯦꯡꯕꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯔꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯁꯤꯡꯗ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯑꯃꯁꯨꯡ ꯃꯌꯥꯗ ꯏꯟꯕꯤꯗꯨꯅ ꯉꯥꯏꯍꯥꯛ ꯂꯥꯏꯁꯣꯟ ꯁꯣꯟꯖꯤꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯕꯦꯝꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯪꯒꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ, "ꯃꯃꯥ, ꯆꯥꯛ ꯂꯥꯝꯃꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫
ꯑꯗꯨꯗꯒꯤꯗꯤ ꯃꯥꯏꯕ ꯊꯝꯕꯧꯅ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤꯅꯦ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯔꯅꯨꯀꯣ ꯑꯉꯥꯡꯁꯦ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯑꯩꯅ ꯐꯅꯕ ꯌꯦꯡꯉꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯇꯥꯗꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯪꯒꯣꯏꯒꯤ ꯃꯃꯥꯅ ꯂꯨꯄꯥ 10 ꯗꯣꯈꯤꯅꯥ ꯑꯣꯏꯅ ꯄꯤꯔꯝꯃꯤ ꯃꯥꯏꯕ ꯊꯝꯕꯧ ꯂꯨꯄꯥ 10 ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯃꯤꯠ ꯑꯗꯨ ꯍꯥꯏꯐꯦꯠ ꯈꯥꯅ ꯌꯦꯡꯂꯝꯃꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗꯦꯀꯣ ꯑꯗꯨꯕꯨ ꯑꯪꯒꯣꯏꯒꯤ ꯃꯃꯥ ꯕꯦꯝꯃꯅꯗꯤ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯔꯝ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯃꯔꯝꯗꯤ ꯃꯥꯏꯕ ꯑꯗꯨꯅ ꯌꯦꯡꯂꯛꯈꯤꯕ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯃꯥ ꯑꯗꯨꯅꯗꯤ ꯀꯔꯤꯁꯨ ꯎꯔꯝꯗꯦ ꯑꯗꯨꯗꯒꯤꯗꯤ ꯃꯥꯏꯕ ꯊꯝꯕꯧꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯃꯥꯅ ꯑꯪꯒꯣꯏꯕꯨ ꯆꯥꯛ ꯏꯟꯕꯤꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯪꯒꯣꯏ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯃꯥꯗ ꯏꯃꯥ ꯑꯩ ꯁꯥꯟꯅꯕ ꯆꯠꯂꯨꯈꯤꯒꯦ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡꯉꯝꯃꯨꯀꯣ ꯍꯟꯗꯛꯇꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯀꯨꯏꯅ ꯁꯥꯟꯅꯕꯅꯤꯅ ꯆꯥꯛꯁꯦ ꯍꯦꯛꯇ ꯂꯥꯝꯃꯦ ꯑꯗꯨꯗꯨꯅ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯄꯒ ꯆꯥꯛꯇꯣ ꯆꯥꯕ ꯌꯥꯅꯕ ꯃꯃꯥꯅ ꯆꯥꯛꯇꯣ ꯃꯌꯥꯝ ꯈꯥꯛꯑꯒ ꯊꯝꯃꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯅ ꯃꯆꯥ ꯑꯗꯨꯅ ꯃꯃꯥꯗ ꯀꯦꯔꯞ ꯇꯧꯅ ꯍꯥꯏꯔꯝꯂꯒ ꯃꯆꯥ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯀꯧꯗꯨꯅ ꯈꯥꯝꯃꯤ ꯉꯥꯏꯈꯣ ꯑꯪꯒꯣꯏ ꯅꯪ ꯉꯔꯥꯡꯗꯁꯨ ꯂꯥꯏ ꯑꯣꯛꯅꯗꯅ ꯇꯧꯔꯤꯕꯗꯣ ꯉꯁꯤꯗꯤꯅꯦ ꯆꯠꯂꯨꯔꯅꯨ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯃꯃꯥ ꯑꯩ ꯆꯠꯇꯣꯏꯅꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯉꯥꯏꯔꯝꯃꯅꯤꯕ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯒꯤꯔꯤ ꯒꯤꯔꯤ ꯇꯧꯔꯗꯨꯅ ꯑꯪꯒꯣꯏꯅ ꯅꯝꯗꯅ ꯆꯠꯈꯤꯔꯝꯃꯤ ꯑꯪꯒꯣꯏꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯃꯃꯥꯅ ꯃꯇꯨꯡꯂꯣꯝꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯅꯨꯡꯁꯤꯅ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯂꯤ ꯑꯪꯒꯣꯏ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯉꯁꯤꯁꯨ ꯑꯪꯒꯣꯏ ꯁꯥꯟꯅꯕ ꯍꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯆꯪꯂꯒ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯪꯒꯣꯏꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟ ꯍꯦꯛ ꯌꯧꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜꯗ ꯏ ꯈꯔ ꯇꯥꯕ ꯎꯔꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯕꯒꯤ ꯃꯈꯣꯟ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯂꯥꯎꯅ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯪꯒꯣꯏꯅ ꯆꯥꯔꯤꯕꯁꯦ ꯈꯟꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯉꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯪꯒꯣꯏ ꯑꯗꯨ ꯑꯍꯤꯡꯕ ꯖꯤꯕ ꯑꯃ ꯆꯥꯕꯒꯤ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯏ ꯉꯥꯛꯇ ꯇꯩꯕ ꯎꯔꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯨꯡꯗ ꯃꯆꯥ ꯑꯗꯨꯗ ꯆꯩꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕꯁꯤ ꯀꯅꯥꯅ ꯆꯥꯎ ꯍꯥꯏꯒꯦ ꯁꯤ ꯍꯥꯏꯔꯒ ꯃꯆꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯔꯤꯕ ꯎꯆꯤ ꯑꯣꯏꯅ ꯇꯧꯕ ꯖꯤꯕ ꯃꯆꯥ ꯑꯗꯨ ꯃꯃꯥ ꯑꯗꯨꯅ ꯃꯨꯟꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯆꯥ ꯑꯪꯒꯣꯏꯅ ꯑꯩ ꯏ ꯊꯛꯅꯤꯡꯉꯦ ꯑꯁꯤ ꯍꯥꯏꯅ ꯃꯆꯤꯟ ꯑꯗꯨꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯃꯥ ꯃꯆꯥ ꯈꯛꯇ ꯂꯩꯕꯅꯤꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯄꯁꯨ ꯃꯃꯥꯅ ꯆꯠꯄ ꯇꯥꯔꯝꯃꯤ ꯑꯪꯒꯣꯏꯒꯤ ꯃꯃꯥ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯒ ꯑꯃꯥꯏꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕ ꯇꯥꯔꯝꯃꯤ ꯑꯪꯒꯣꯏꯒꯤ ꯃꯃꯥꯅ ꯃꯥꯏꯕ ꯊꯝꯕꯧ ꯀꯧꯔꯨꯒꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯂꯥꯛꯂꯤꯉꯩ ꯑꯪꯒꯣꯏꯒꯤ ꯃꯃꯥ ꯕꯦꯝꯃꯅ ꯃꯥꯏꯕ ꯊꯝꯕꯧꯒꯤ ꯁꯨꯃꯥꯡ ꯌꯧꯕꯗ ꯀꯨꯌꯦꯡ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯕ ꯊꯝꯕꯧꯗꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯍꯧꯔꯤꯕ ꯋꯥꯄꯟ ꯃꯔꯛꯇ ꯃꯤ ꯑꯃꯒꯤ ꯃꯤꯇꯝ ꯑꯃ ꯐꯤꯅ ꯁꯥꯗꯨꯅ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯑꯗꯣ ꯑꯪꯒꯣꯏꯒꯤ ꯃꯃꯥꯅ ꯎꯔꯝꯃꯤ ꯑꯪꯒꯣꯏꯒꯤ ꯃꯃꯥꯅ ꯀꯔꯤꯅꯣ ꯇꯥꯗ ꯊꯝꯕꯧꯅ ꯇꯧꯔꯤꯁꯤꯕꯣ ꯑꯁꯤ ꯈꯟꯗꯨꯅ ꯏꯉꯪꯉꯪꯅ ꯌꯦꯡꯂꯤ ꯃꯍꯥꯛꯅ ꯌꯦꯡꯂꯛꯂꯤꯕ ꯑꯗꯣ ꯃꯥꯏꯕ ꯊꯝꯕꯧꯅꯗꯤ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯊꯝꯕꯧꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯃꯤꯇꯝ ꯑꯗꯨꯕꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯁꯥꯔꯒ ꯁꯨ ꯍꯥꯏꯔꯝꯂꯒ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯀꯨꯞꯇꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯥꯗꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯏꯕ ꯊꯝꯕꯧꯅ ꯏꯕꯦꯝꯃ ꯀꯩꯗꯧꯔꯕꯒꯦ ꯉꯁꯤ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯑꯪꯒꯣꯏꯒꯤ ꯃꯃꯥꯅ ꯇꯥꯗ ꯑꯩꯒꯤ ꯏꯆꯥꯗꯣ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯉꯁꯤꯁꯨ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯍꯧꯔꯦ ꯃꯈꯨꯠꯇꯨꯁꯨ ꯏ ꯉꯥꯛꯇ ꯎꯆꯤꯔ ꯀꯔꯤꯅꯣ ꯈꯪꯗꯕ ꯖꯤꯕ ꯃꯆꯥ ꯑꯃ ꯑꯍꯤꯡꯕ ꯑꯣꯏꯅ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯏ ꯉꯥꯛꯇ ꯉꯥꯏꯍꯧꯔꯦ ꯏꯆꯥꯗꯣ ꯆꯤꯔꯣꯟ ꯄꯥꯔꯣꯟ ꯂꯣꯟꯗꯨꯅ ꯂꯩꯍꯧꯔꯦ ꯇꯥꯗꯅ ꯑꯃꯨꯛꯇꯪꯒ ꯌꯦꯡꯕꯤꯗ꯭ꯔꯕꯗꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯗꯤ ꯈꯥꯡꯕ ꯉꯝꯂꯣꯏꯗꯧꯔꯤ ꯇꯥꯗ ꯕꯦꯝꯃꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯃꯥꯏꯕ ꯊꯝꯕꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪ ꯇꯥꯗꯗꯤ ꯉꯁꯤꯁꯦ ꯁꯪꯗꯧ ꯃꯥꯟꯗ꯭ꯔꯦꯅꯦ ꯅꯪ ꯇꯥꯗꯁꯦ ꯉꯔꯥꯡꯗꯒꯤ ꯊꯪꯅꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯏ ꯑꯣꯛꯅꯔꯨꯏ ꯍꯥꯏꯕꯗꯨꯒꯤ ꯑꯩ ꯀꯟꯅ ꯂꯥꯌꯦꯡꯕ ꯍꯧꯔꯤ ꯉꯔꯥꯡꯒꯤꯗꯨꯅ ꯇꯉꯥꯏꯐꯗꯕꯒꯤ ꯂꯥꯛꯂꯕꯅꯤ ꯑꯗꯨꯕꯨ
ngasi di nupi macha adugi jaban thadokadubani na khara nganna su chatkani do yaragadi atopa maibra maibira ama tanaraga nacha nupa ado yenghaluro cho asumna thawa isa sadabagi mawongda nupi aduda maiba thambona hairamlaga maiba thambau tuminna mayum aduda changduna mamang thong adu gam launa lonsin khirami mama adusu karino tawduriba se khanduna wakhal nungaitana maiba thambaugi mayumdagi mamai leiduna mahaki mayumgi maikei tamna asum laklammi angoigi mama aduna asum lakpada mahaki mayum yorami mama aduna mayum jorokpa matamdadi kaagi thong adusu sebak phakai hangdoklaga leiramba thengnaki mama aduna ka aduda koyeng yenglabasu koithi thirakpa matamdasu macha adu thiba phangaktre asum thirakpana angoi adu thiba phanglaktre lambi da thoktuna sanabaga chakhrabra haiduna yengluba matamdadi chini champra horiba makhong aduda karigumba posak ama makhut aduna pairaga set charibado mama aduna urammi mama aduna changsilaga yengubadadi angoigi makhuta hogdong macha ama pairaga set charibado mama aduna urammi mama aduna machagi makhuta pairiba hogdong adu tam mullaga langthokhirami aduga machanupa angoi adu makhut samladuna mayumda purai angoigi mamana mayumda machagi makhut samduna laklingai lambi aduda amaibigi fijon setpi nupi ama lambi aduda laklibado angoigi mama bemana su urami bemana maibi adugi manakta changduna ima maibi nacha khurumjari nacha karigumba amta hangjage ha ibema kai leirabage lambi sida imabu khamlibadi ha ataigi nateda ima maibi aigi tu si isase ngarang handagi karino ma itaw tawduna leire hojiksu koithi thinaraba matungda sigi chini champra makhongsida hodong macha ma chetuna cha lerame panbada tuguchakraba wafamnida ima maibi ado ima maibi na nacha aigi yumda changaktuna amuktangdi thogliba pumbase yengbiyu haijababu ima nupi adugi wa makha tarakringai maibi adunadi angoi adu uba maktada khangle angoi asigi masada thawai ama yauduna leire haibase asi khanglabanina maibi adunasu hoi fare ibema chalo asi hairaga angoigi mayumda laklambi yum yoroba matungda angoigi makhut khudang adu pairaga mihun adu yengba matamdadi mahaki thawaiga sakudraba phatraba lai amagi thawaiga punsinduna kanagumba amana sanare haibasi khanglammi angoigi mamana asumna haira ami ima maibi kari khudam changyam phangabage aigi ichasibu lai phataba amu yetuna leirabo asumna hairaklammi tanja aduda maibi nupi aduna ibema nangi nacha sidane phataba thawai ama yetuna leirene masi thuna khaidok haudrabadine angang ase kanba ngamloidori asumna maibi na hairaklammi maibi na hairiba wa adu taraga angoigi mama be madi lawai luton chatkre pakhatpana su loikre ima maibi adudi kari thau tawraga phagani nachada takpiyo hujimak lai khurum thokse ima asumna ipa phakatna hairi maibina ha karisu khalunuse ima amtanga yengkhige ko asi hairaga macha angoigi oi thangbu khudangda mu paiduna yengi ibema angang asida yetliba thawai ase maiba amana sanabani maiba aduna lai sanaraga angang asida thajilibani wahi asi taraga mama adu henna akiba oirami aduga asumna hairaklammi ima maibi ngasidi mafam asida ahing lekpiro nacha upai leitre kari tawgadino haibado nacha wakhal thoktre imana ahing lekpiraga nacha ikhogi phanaba amuktadi yengbiramo asumna mama beman hairami maibi adusu mama machagi matau adu yengba ngamdaduna hoi haina hairami asumna laigi thoram kaya tawraba matung numidangi matamni maibi amasung angoigi mamaga punna chak tokpagi mongolda famduna punna wari sanarami matam adudadi angoisu chak khitang charaga tumkhirami maibi leiba mafam oibanina amaiba ahna adugi numidangi lai sanabagi matam oirakpagi magi lairon thajinba matamdadi changu yaramde maiba aduna chini champra makhong aduda duk kendan thaduna mi asaba mitam amada laishon tinson tawrami matam aduda
ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯑꯣꯏꯅ ꯁꯟꯅꯔꯛꯂꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯁꯟꯅꯤꯟ ꯐꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯪꯒꯣꯏꯒꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯍꯛꯆꯥꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯟꯅꯤꯟ ꯈꯔ ꯐꯥꯎꯔꯛꯏ꯫ ꯏꯃꯥꯗ ꯗꯨꯛ ꯀꯦꯟꯗꯟ ꯄꯤꯌꯨ, ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯊꯟꯕ ꯑꯃꯒ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯪꯒꯣꯏꯒꯤ ꯃꯃꯥ ꯑꯗꯨ ꯂꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯥꯏꯕ ꯑꯗꯨ ꯂꯥꯏ ꯁꯥꯟꯅꯕ ꯑꯁꯤ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯍꯧꯗ꯭ꯔꯒꯗꯤ ꯃꯁꯥꯗ ꯑꯣꯏꯅ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯃꯈꯣꯡꯗ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯗꯨ ꯂꯣꯏꯅꯔꯒ ꯂꯩꯔꯅꯤ ꯈꯟꯕꯗꯒꯤ ꯁꯠ ꯂꯣꯏꯅꯕ ꯂꯥꯏꯁꯣꯟ ꯁꯣꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯑꯍꯩꯕ ꯂꯥꯏꯔꯣꯟ ꯇꯤꯟꯔꯣꯟ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯗꯤ ꯅꯍꯥ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯂꯥꯏꯁꯣꯟ ꯑꯗꯨ ꯃꯌꯥꯏ ꯆꯝꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯍꯩꯅ ꯍꯦꯟꯅ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯗꯨꯅ ꯑꯪꯒꯣꯏꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯅꯥꯀꯜꯗ ꯑꯃꯥꯏꯕꯅ ꯊꯥꯔꯛꯄ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯗꯨꯕꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯪꯒꯣꯏꯅ ꯌꯧꯍꯜꯂꯛꯄ ꯃꯇꯝꯗ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯪꯒꯣꯏ ꯃꯈꯣꯜ ꯇꯞꯅ ꯂꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯤ ꯅꯍꯥ ꯑꯗꯨꯒ ꯑꯪꯒꯣꯏꯒꯤ ꯃꯃꯥꯒ ꯄꯨꯟꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯑꯪꯒꯣꯏ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯆꯪꯂꯒ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯈꯣꯏꯗ ꯂꯩꯕ ꯍꯧꯗꯣꯡ ꯑꯃ ꯁꯦꯠꯇꯨꯅ ꯆꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛꯀꯤꯗꯤ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯊꯋꯥꯏ ꯑꯗꯨ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯑꯪꯒꯣꯏꯅ ꯃꯁꯥꯗ ꯀꯔꯤꯁꯨ ꯅꯆꯨꯡꯗꯅ, "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯁꯦ ꯁꯤꯔꯒ ꯂꯩꯔꯝꯃꯦ꯫ ꯏꯃꯥ, ꯅꯪꯅꯔ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯃꯥ ꯑꯗꯨꯗ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯀꯔꯤꯁꯨ ꯇꯧꯗꯦꯁꯦ, ꯃꯁꯥ ꯃꯊꯟꯇ ꯁꯤꯔꯝꯕ ꯑꯣꯏꯔꯝꯒꯅꯤ, ꯄꯣꯊꯥꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯪꯒꯣꯏꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯃꯥꯏꯕꯅ ꯁꯥꯟꯅꯈꯤꯕ ꯂꯥꯏ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯄꯣꯊꯥꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯍꯟꯗꯨꯅ ꯉꯝꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯪꯒꯣꯏꯒꯤ ꯃꯃꯥꯒ ꯃꯥꯏꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯈꯤ꯫ "ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯗ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯥꯏꯕꯤꯅ, "ꯅꯈꯣꯏ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗ ꯃꯥꯏꯕ ꯁꯥꯕ ꯑꯍꯟ ꯑꯃꯅ ꯃꯥꯒꯤ ꯊꯋꯥꯏꯒ ꯐꯠꯇ꯭ꯔꯕ ꯂꯥꯏꯒꯤ ꯊꯋꯥꯏ ꯑꯃꯒꯅ ꯃꯍꯥꯛꯄꯨ ꯁꯥꯟꯅꯕꯤꯔꯦ꯫ ꯃꯁꯤ ꯑꯩꯅ ꯉꯔꯥꯡ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯃꯍꯩ ꯍꯩꯕꯅꯤ나 ꯑꯩꯅꯃꯇꯝ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯉꯥꯛꯊꯣꯛꯄ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯀꯔꯤꯁꯨ ꯈꯟꯒꯅꯨ. ꯅꯆꯥꯅꯨꯄꯥꯕꯨ ꯑꯩꯒꯤ ꯏꯃꯥꯁꯛꯄꯤ ꯑꯃꯥꯏꯕꯤ ꯑꯍꯩꯕ ꯑꯃ ꯂꯩ. ꯃꯗꯨ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯀꯦ. ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ." ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ "ꯐꯔꯦ ꯏꯃꯥ ꯃꯥꯏꯕꯤꯅ ꯐꯅꯤ ꯈꯟꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ." ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯥꯏꯕꯤ ꯑꯗꯨꯁꯨ ꯉꯔꯥꯡꯗꯒꯤ ꯂꯥꯏꯒꯤ ꯊꯧꯒꯜ ꯆꯠꯄꯗꯒꯤ ꯁꯤꯗꯁꯨ ꯑꯃꯨꯛ ꯂꯦꯛꯊꯣꯛꯑꯦ. ꯌꯨꯝ ꯐꯥꯎꯕꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ, ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯗ ꯑꯩꯒꯤ ꯏꯃꯥꯁꯛꯄꯤ ꯏꯃꯥ ꯃꯥꯏꯕꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯒ ꯃꯥꯏꯕꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯪꯒꯣꯏꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯅꯤꯡꯗ ꯊꯣꯛꯇꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯨꯅ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯃꯥ, ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯏ. ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯕꯨ ꯀꯔꯤꯒ ꯇꯧꯈꯤꯕꯒꯦ?" ꯑꯁꯤ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯅꯪ ꯉꯁꯤꯗꯤ ꯁꯥꯟꯅꯕ ꯆꯠꯂꯨꯔꯅꯨꯀꯣ." ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯪꯒꯣꯏꯅ, "ꯍꯣꯏ ꯏꯃꯥ, ꯑꯩ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏ. ꯑꯩ ꯌꯥꯝ ꯋꯥꯔꯦ. ꯆꯥꯛ ꯂꯣꯏꯔꯒ ꯍꯥꯏꯔꯛꯎꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯀꯥꯗ ꯆꯪꯈꯤ꯫ ꯃꯃꯥ ꯑꯗꯨꯅꯁꯨ ꯃꯆꯥ ꯑꯁꯤ ꯈꯔ ꯐꯔ ꯃꯥꯜꯂꯦ, ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯈꯟꯗꯨꯅ ꯊꯧꯁꯥꯗꯦ. ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯤ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯪꯒꯣꯏ ꯃꯁꯥꯗ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯃꯈꯣꯡ ꯇꯝꯅ ꯀꯅꯥ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯉꯩ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯁꯛꯄꯤ ꯃꯥꯏꯕꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯪꯒꯣꯏ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯕ ꯃꯇꯝꯗ ꯁꯨꯃꯥꯡꯗꯒꯤ ꯂꯦꯞꯇꯨꯅ ꯑꯪꯒꯣꯏꯒꯤ ꯃꯃꯥ ꯕꯦꯝꯃꯕꯨ ꯀꯧꯔꯝꯃꯤ꯫ ꯕꯦꯝꯃꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯥꯛꯑꯦ. ꯀꯩꯁꯨ ꯋꯥꯔꯨꯔꯅꯨ. ꯅꯆꯥꯅꯨꯄꯥꯗꯤ ꯃꯁꯥꯗꯣ ꯐꯔꯕ꯭ꯔꯥ?" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯪꯒꯣꯏꯒꯤ ꯃꯃꯥꯅ, "ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯤ ꯉꯁꯥꯏ ꯆꯥꯛ ꯇꯣꯛꯄꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯂꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯥꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ. ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯃꯈꯣꯡꯗ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛꯄꯨ ꯌꯨꯝꯗ ꯄꯨꯁꯜꯂꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯑꯍꯟ ꯑꯗꯨ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯄꯗꯒꯤ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯃꯈꯣꯡꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯒ
ꯆꯞ ꯃꯥꯟꯅꯅ ꯑꯪꯒꯣꯏꯒꯤ ꯌꯨꯝꯗꯁꯨ ꯃꯥꯏꯕꯤ ꯑꯅꯤ ꯆꯪꯗꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯒꯤ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯑꯃꯥꯏꯕ ꯑꯍꯟꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯈꯤꯔꯝꯗꯦ꯫ ꯑꯪꯒꯣꯏꯒꯤ ꯌꯨꯝꯗꯁꯨ ꯃꯥꯏꯕꯤ ꯑꯅꯤꯗꯨꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯇꯅꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯅꯤꯗꯨꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯕꯨꯗꯤ ꯃꯇꯝ ꯑꯗꯨꯗ ꯉꯥꯛꯊꯣꯛꯄ ꯉꯝꯂꯝꯃꯤ꯫ ꯑꯪꯒꯣꯏꯒꯤ ꯃꯁꯥꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯗꯅꯕ ꯂꯥꯏꯁꯣꯟ ꯑꯃꯁꯨ ꯁꯣꯟꯕꯤꯔꯝꯃꯒ ꯃꯥꯏꯕꯤ ꯑꯅꯤ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯑꯅꯤꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯪꯒꯣꯏꯒꯤ ꯃꯁꯥꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯪꯈꯤꯗ꯭ꯔꯦ꯫ ꯑꯃꯥꯏꯕ ꯑꯍꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯥꯏ ꯑꯗꯨ ꯁꯥꯟꯅꯕ ꯂꯣꯏꯁꯤꯟꯈꯤꯗꯕꯗꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯍꯟ ꯑꯗꯨꯒ ꯃꯇꯝ ꯄꯨꯝꯕꯗ ꯂꯣꯏꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯪꯒꯣꯏꯗ ꯊꯣꯛꯈꯤꯕ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯑꯃꯥꯏꯕ ꯑꯍꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯩꯕ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯕ ꯍꯤꯡꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯊꯝꯕꯧꯒꯤ ꯃꯃꯧ ꯅꯨꯄꯤꯅ "ꯕꯕꯥ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯔꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯅ ꯍꯥꯏꯒꯦ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯍꯤꯡꯕ ꯖꯤꯕ ꯑꯃ ꯆꯥꯕꯒꯤ ꯏ ꯃꯌꯥꯝ ꯇꯩꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯈꯪꯗꯨꯅ ꯆꯦꯟꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ "ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯀꯩꯅꯣꯝꯃ ꯆꯥꯍꯧꯏ" ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯅ ꯆꯥꯔꯤꯕꯗꯣ ꯀꯔꯤꯅꯣ ꯌꯦꯡꯂꯨꯕꯗ ꯃꯣꯏꯒꯤ ꯌꯨꯝꯗ ꯂꯣꯏꯕ ꯌꯦꯟꯕꯥ ꯂꯥꯕ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ "ꯕꯕꯥ, ꯀꯔꯤꯅꯣ ꯕꯕꯥꯅ ꯆꯥꯔꯤꯗꯣ?" ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯀꯔꯤꯁꯨ ꯃꯄꯥ ꯑꯗꯨꯅꯗꯤ ꯈꯨꯝꯂꯝꯗꯦ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕ ꯊꯝꯕꯧ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥꯅ ꯍꯪꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯃꯄꯥ ꯑꯗꯨꯕꯨ ꯅꯝꯗꯅ ꯆꯥꯛ ꯈꯔ ꯏꯟꯗꯨꯅ ꯄꯤꯖꯔꯒ ꯊꯝꯂꯝꯃꯤ꯫ ꯃꯄꯥ ꯑꯗꯨ ꯑꯍꯜ ꯑꯣꯏꯔꯛꯄꯅꯔ ꯀꯔꯤꯅꯣ, ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯔꯨꯕꯗꯨꯒꯤꯔ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯄꯥ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨ ꯃꯤ ꯈꯔꯒꯤ ꯃꯈꯣꯟ ꯅꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯆꯪꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ "ꯇꯥꯃꯣ, ꯉꯁꯥꯏ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯀꯥꯔꯣꯝꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯟ ꯈꯔ ꯇꯥꯏ, ꯑꯗꯨꯕꯨ ꯀꯩꯅꯣ" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ "ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯕ ꯂꯩꯇꯅ ꯀꯣꯟ ꯐꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯝꯃꯒ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯍꯨꯏ ꯑꯃ ꯂꯩꯕꯗꯣ ꯑꯣꯏꯔꯝꯅꯤ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯍꯧꯖꯤꯛ ꯁꯝꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯝꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ "ꯇꯥꯃꯣ, ꯁꯤꯗ ꯀꯅꯥꯅꯣꯃ ꯁꯝꯃꯒ ꯆꯠꯈ꯭ꯔꯦ, ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯕ" ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯛꯂꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯅꯕꯒꯤꯗꯃꯛꯇ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯂꯩꯈꯤꯕꯅ ꯇꯨꯝꯕ ꯌꯥꯈꯤꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯀꯨꯕꯣꯛꯀꯤ ꯀꯥ ꯑꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯟ ꯑꯗꯨ ꯇꯥꯅ ꯇꯥꯅ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯒ ꯇꯨꯝꯕ ꯊꯦꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯝꯕꯗꯤ ꯌꯥꯈꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯐꯝꯃꯒ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯐꯃꯨꯡꯂꯣꯝꯒꯤ ꯅꯥꯀꯟꯗ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯃꯅ ꯁꯝꯃꯒ ꯆꯠꯈꯤꯕꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ "ꯇꯥꯃꯣ, ꯇꯥꯃꯣ, ꯑꯝꯇ ꯍꯧꯒꯠꯂꯨ, ꯑꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯏ" ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯇꯨꯝꯅꯤꯡꯃꯟꯕꯅ "ꯑꯁ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ, ꯇꯨꯝꯃꯣ ꯌꯥꯔꯦ" ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯤꯅ ꯀꯤꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯊꯕꯛ ꯆꯠꯅꯕꯒꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯨ ꯆꯥꯛ ꯑꯗꯨ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯗꯨꯅ ꯑꯀꯤꯕ ꯑꯗꯨꯝ ꯐꯥꯎꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨ
Angoibu yengbi kiba maibi naha adugi maibi mama sakpi adu oirami. Wari pumnamak nupi aduna maibi aduda tamki maduda maibi aduna hoi hoi bema ima bab loina tare imana ne soidana yengbirage ko asi haina hairaklami ado ibema ima wa amataga haige ko maibi aduna adumna hairakpada nupi aduna haibiyo ima haina khungki maibi aduna nupi aduda ibema ngasidagina tha kharagi mamangda nakhoi lekaida phatraba laigi thawai amana angang nupa macha amagi masada changduna tawhaidraba thabak kaya tawduna akibagi sakfam khara thengnaki madusu imana layeng biki ibema nangi dudi kaishu leiba nateda imana ne soidana yengbige hayengdo imala ke ko aduga yengasi asi haina maibi aduna nupi aduda hairaklami nupi adusu hoi ima hairaga yumda halaklami nupi aduna mayumda halakpa matamdadi chini champra makhong manaktagi mi ama kappagi makhol ama taraklami nupi adu kiman kibana yumda makhong yangna thangduna halaki mahaki nupa halakpa matamni matam aduda nupi adusu mahaki nupa adubu ngaiduna leirami mahaki nupa adu halakpaga mafi maron hongdoklaga ngaihak hiptuna potharami mau adusu sandia jakchangakpa oibana mahaksu duk thawmai thaduna chak ising thongnaba thorang tawrami nupi adudi chaksangda chak thongduna leirami mahaki nupana makhoigi kaada hippaga leirami matam aduda hanagi matawgumna magi mapa adugi kaada murum murum sonba adu taraklami nupi adusu kina ka adu tamna changlaklami mahaki nupa adusu makhol adu taraduna ka adu tapna changlaklami nupa aduna kaada changlakpa matamdadi nupi ama leire haina changchilakpa matamduda mahaki nupi adu oirami mahaki nupa adusu mahaki nupigi mami aduda khangminnaki nupi aduna tamo ngasaidagi tamo mafam asida leibro asi haina hairaklami nupa adudi leitabani aidi leite changlakpada ngairi haina hairaknami matam aduda moi anina wari sanaraga leiriba ka adugi mapalomda kanagumba nupa ama chatkibagi sahum pirammaga sathokhi nupa adu ghan makai thajadabani matam adudadi thajakre mahaki nupina haibasi chumle haina makhoi ka adudai punna tholaktuna saksang aduda punna changminnaraga chak punna chathokminnaraga kaada punna tumba changlaknami nupi aduna tamo hayengdi thabak chapiranu ima maibi ama lakani aduda yum asida thogliba thodok asi yanghorasi tamo asi haina hairaklami nupa aduna hoi hoi yenganse asumna hairami nupa aduna wai adu hairamaga mathakta yengkhatluba matamdadi akibagi sakfam amada kanagumba ama yengthara ami aduda nupa adu khangladuna karino sibu asi haina nupi duda hairami nupi aduna yengkhatlubadadi karisu leiramre tamo karisu leitena asi haina hairaklami farese tamo wakhalsina rasu khangdraje pothana batorse asi haina hairamlaga nupi adu tumba themkhirami nupa adusu tumkhirami mathangi numitni mahaki nupasu thabak chatre ima maibi adusu yum aduda yoksila ami nupi aduna ima asomda lengsinbirao asi haina hairami ima maibi aduna mangolda makhong thangalake hek tawbaga akanba sahum amana humjillaki matam aduda khangle ima maibina yum masi phatraba thawai amana chen chongduna sanare haina khalami maibi adu maki laigi thogon tawnabagi damakta pochai langba horaki laison tinson hongnabagi damakta nupi amasung magi nupaga punna khuru kunduna non tharaga lehelamki maibi aduna mit usilaga yengba matamda laiwai khraba ahal adu uraklami maibi aduna ahan aduda wahang khara hanglaki he phatraba laigi thawai nahangna imung asida koipai paiduna sanariba taibang mibu aki akhang piriba asi nahaki apamba kari lei hayu asi haina hairami phatraba thawai aduna aigi posa khara thamlami madu pibiu haina hairami mahangna taibang miyoiba ekhoidagi pamliba asi karino kari po no hayu haina aina hairami
ꯐꯠꯇꯕ ꯂꯥꯏꯅꯤꯅ ꯋꯥ ꯄꯨꯝꯕ ꯎꯠꯂꯩ ꯄꯔꯩ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯁꯥꯎꯔꯛꯇꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯄꯥꯝꯃꯤꯕ ꯅꯄꯨꯟꯁꯤꯗꯁꯨ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯍꯦ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯅ ꯏꯅꯤꯡ ꯇꯝꯅ ꯏꯃꯨꯡ ꯑꯁꯤꯗ ꯁꯥꯟꯅꯔꯒ ꯂꯩꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩ? ꯍꯦ ꯃꯥꯏꯕꯤ ꯑꯊꯤꯕꯤ ꯑꯃꯨꯕꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯒ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯅꯈꯣꯏꯒ ꯄꯨꯟꯅ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯣ? ꯆꯠꯂꯨ ꯃꯐꯝ ꯑꯁꯤꯗꯩ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨꯅ ꯆꯠꯂꯣꯏ, ꯑꯩꯗꯤ ꯂꯩꯈꯤꯅꯤ, ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯥꯎꯕꯅ ꯍꯦꯟꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯕꯦꯛꯇꯒꯤ ꯂꯥꯏꯒꯤ ꯊꯥꯡ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯁꯤꯒꯤ ꯊꯥꯡ ꯑꯁꯤ ꯃꯊꯧ ꯇꯧꯕ ꯇꯥꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯅ ꯊꯥꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯤꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯗꯨ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ꯫ ꯑꯩꯅ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯆꯥꯔꯤꯉꯩ, ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯇꯤꯜꯂꯤꯉꯩꯗ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄ ꯄꯣꯠꯁꯛ ꯑꯃ ꯑꯩꯒꯤ ꯀꯥꯗ ꯂꯩꯕꯅꯦ, ꯑꯗꯨ ꯄꯥꯝꯃꯤ, ꯃꯗꯨ ꯐꯪꯕꯒ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯃꯈꯣꯡꯗ ꯐꯨꯝꯕꯤꯔꯛꯎꯀꯣ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯒ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯄꯣꯠꯁꯛ ꯑꯗꯨ ꯈꯪꯍꯧꯔꯕꯅꯤꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯦꯝꯃ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯄꯥꯝꯃꯦ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯑꯩꯈꯣꯏ ꯊꯤꯕ ꯇꯥꯏ, ꯑꯗꯨꯒ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯃꯈꯣꯡꯗ ꯐꯨꯝꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯧ ꯑꯗꯨꯅ, ꯏꯃꯥ ꯃꯥꯏꯕꯤ, ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯍꯟꯒꯤ ꯀꯥꯗ ꯄꯨꯟꯅ ꯆꯪꯂꯒ ꯊꯤꯃꯤꯟꯅꯔꯨꯔꯁꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯗꯨꯒꯤ ꯄꯣꯠ ꯑꯗꯨ ꯊꯤꯕ ꯌꯥꯝꯅ ꯂꯨꯏ, ꯃꯗꯨ ꯊꯤꯕ ꯃꯇꯝꯗ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯆꯥꯝꯃ ꯆꯥꯝꯃꯒꯤ ꯊꯋꯥꯏꯅ ꯑꯩꯈꯣꯏꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯃꯥꯅ ꯄꯤꯔꯤꯕ ꯐꯤ ꯃꯆꯦꯠ ꯑꯅꯤ ꯑꯁꯤ ꯏꯕꯨꯡꯉꯣ ꯅꯪꯒ ꯏꯕꯦꯝꯃ ꯅꯪꯒ ꯑꯃꯃꯝ ꯄꯥꯏꯌꯨ꯫ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨꯁꯨ ꯂꯥꯛꯅꯒꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ, ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯑꯩꯈꯣꯏ ꯐꯤ ꯑꯁꯤ ꯆꯦꯠꯅ ꯆꯦꯠꯅ ꯄꯥꯏꯅꯒꯦ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯃꯄꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯍꯟ ꯑꯗꯨ ꯑꯃꯥꯏꯕ ꯑꯣꯏꯔꯛꯄꯅꯤꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯌꯥꯝ ꯄꯩꯔꯒ ꯂꯩꯕꯅꯤꯅ ꯍꯦꯛ ꯊꯤꯕꯗ ꯐꯪꯕ ꯑꯗꯨꯗꯤ ꯑꯣꯏꯗꯦ꯫ ꯎꯄꯨ ꯑꯍꯨꯝ ꯂꯩ, ꯎꯄꯨ ꯑꯍꯨꯝ ꯑꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯌꯥꯝ ꯄꯥꯏꯁꯤꯜꯂꯛꯑꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯊꯝꯂꯤꯕ ꯄꯔꯦꯡꯁꯤꯡ ꯑꯗꯨ ꯊꯣꯛ ꯊꯣꯛ ꯅꯣꯝꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯀꯤꯃꯟꯕꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯈꯠꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ, ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯕꯦꯝꯃ, ꯑꯩ ꯂꯩ, ꯄꯣꯠ ꯑꯗꯨ ꯊꯤꯌꯨ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯊꯤꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯦꯡꯂꯨꯕꯗ ꯎꯄꯨ ꯑꯗꯨꯗ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠ ꯑꯃ ꯀꯛꯂꯒ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯂꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯐꯤ ꯑꯗꯨ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯐꯤ ꯃꯆꯦꯠ ꯑꯗꯨ ꯍꯦꯛ ꯊꯥꯗꯈꯤꯕꯗꯩ ꯅꯨꯄꯤ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯐꯔ ꯐꯔ ꯍꯥꯏꯔꯒ, ꯃꯤ ꯆꯥꯒꯦ, ꯃꯤ ꯆꯥꯒꯦ ꯑꯁꯤ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤ ꯃꯆꯦꯠ ꯑꯗꯨ ꯊꯤꯕ ꯃꯇꯝꯗ ꯐꯪꯈꯤꯗ꯭ꯔꯦ, ꯀꯥꯏꯗ ꯇꯥꯍꯧꯔꯕꯅꯣ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯟꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯀꯣꯏꯆꯠ ꯆꯠꯄ ꯁꯥꯟꯅꯈꯤ꯫ ꯃꯆꯤꯟꯗꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯈꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯕ ꯄꯨꯟꯕ ꯉꯝꯈꯤꯗꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯐꯤ ꯃꯆꯦꯠ ꯑꯗꯨ ꯊꯤꯕꯗ ꯃꯐꯝ ꯂꯣꯏꯅ ꯊꯨꯡꯂꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯈꯤ, ꯑꯗꯨꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯈꯤ, ꯃꯤ ꯆꯥꯒꯦ, ꯃꯤ ꯆꯥꯒꯦ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯥꯅ ꯆꯪꯂꯝꯕ ꯎꯄꯨ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯐꯤ ꯃꯆꯦꯠ ꯑꯗꯨ ꯌꯥꯎꯔꯒ ꯂꯩꯔꯝꯈꯤ꯫ ꯐꯤ ꯃꯆꯦꯠ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯥꯏꯕꯛꯇ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯜꯂꯒ ꯉꯥꯏꯍꯥꯛ ꯊꯝꯕꯤꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯁꯥ ꯈꯔ ꯏꯪꯊꯔꯛꯑꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯐꯝꯃꯒ ꯂꯩꯕꯗꯨꯗ ꯃꯁꯥꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯔꯕꯅꯤꯅ ꯀꯔꯤꯃꯠꯇ ꯈꯪꯗꯕꯗꯧꯅ, ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯑꯗꯨ ꯐꯪꯂꯕꯣ, ꯐꯝꯃꯒ ꯂꯩꯔꯤꯁꯤꯕꯨ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ, ꯐꯪꯗ꯭ꯔꯤꯌꯦ ꯏꯕꯦꯝꯃ, ꯅꯁꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯣ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ, ꯑꯩ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯃꯥꯏꯕꯤ? ꯃꯥꯏꯕꯤꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯄꯥꯏꯔꯤꯕ ꯐꯤ ꯑꯁꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯀꯅꯨ, ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯆꯪꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯏꯃꯥ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤ ꯊꯥꯗꯣꯛꯂꯤꯕ? ꯏꯃꯥ, ꯑꯩ ꯑꯁꯤꯒꯤ ꯎꯄꯨꯁꯤꯗ ꯀꯩꯅꯣꯝꯃ ꯌꯥꯎꯍꯧꯋꯦ, ꯑꯗꯨ ꯎꯕꯗ ꯈꯪꯗꯅ ꯊꯥꯗꯈꯤꯕ ꯑꯣꯏꯔꯝꯃꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ, ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯪ ꯁꯨꯝ ꯐꯝꯃꯒ ꯂꯩꯕꯤꯔꯣ, ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯤꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯣꯠ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨ ꯊꯤꯔꯛꯄ ꯃꯇꯝꯗ ꯎꯄꯨ ꯑꯃꯗꯤ
ꯐꯔ ꯐꯔ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯎꯄꯨ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨ ꯆꯪꯕ ꯉꯝꯈꯤꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯤꯃꯟꯗꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ꯫ ꯅꯪꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯥꯏꯕꯤ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯆꯣꯛꯊꯕ ꯍꯦꯟꯃꯟꯕꯅ "ꯏꯕꯦꯝꯃ, ꯏꯁꯤꯡ ꯈꯔ ꯄꯤꯌꯨ, ꯏꯁꯤꯡ ꯊꯛꯀꯦ" ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯆꯥꯛꯁꯪꯗ ꯏꯁꯤꯡ ꯂꯧꯕ ꯆꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯤꯡ ꯀꯜꯂꯒ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯊꯣꯡꯖꯤꯟꯗ ꯇꯨꯁꯜꯂꯒ ꯏꯁꯤꯡ ꯑꯗꯨ ꯍꯩꯗꯣꯛꯈꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯗꯤ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯂꯥꯏ ꯃꯌꯥꯝꯗꯨꯒ ꯌꯦꯡꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯤꯡ ꯑꯃꯨꯛꯀ ꯀꯟꯕ ꯆꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯀꯜꯂꯗꯨꯅ ꯃꯥꯏꯕꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯒ ꯃꯁꯥꯗꯨ ꯈꯔ ꯀꯟꯈꯠꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇꯗꯤ ꯆꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯄꯣꯠ ꯑꯗꯨ ꯊꯤꯔꯝꯃꯤ꯫ ꯄꯣꯠ ꯑꯗꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯊꯤꯒꯗꯧꯔꯤꯕ ꯍꯥꯏꯕꯕꯨ ꯎꯄꯨ ꯑꯃ ꯍꯥꯏꯔꯒ ꯂꯩꯔꯤꯕ ꯑꯗꯨꯇꯪ ꯉꯥꯏꯔꯦ꯫ ꯂꯦꯡ ꯍꯥꯏꯔꯒ ꯂꯩꯔꯤꯕ ꯎꯄꯨ ꯑꯗꯨ ꯃꯥꯏꯕꯤꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨ ꯑꯃꯅ ꯃꯥꯏꯕꯤꯗꯨꯗ ꯍꯨꯝꯖꯤꯜꯂꯛꯈꯤ꯫ ꯃꯥꯏꯕꯤ ꯑꯗꯨ ꯇꯨꯡ ꯍꯜꯂꯒ ꯇꯥꯏ꯫ ꯃꯍꯥꯛ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯏꯁꯣꯟ ꯑꯃ ꯁꯣꯜꯂꯒ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗꯁꯨ ꯑꯀꯤꯕ ꯑꯃꯒꯤ ꯁꯛꯇꯝꯅ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨ ꯍꯟꯅ ꯍꯟꯅ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯎꯄꯨ ꯑꯗꯨ ꯅꯝꯗꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯌꯣꯝꯂꯒ ꯄꯣꯠ ꯈꯔ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯄꯣꯠ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤꯒꯤ ꯁꯔꯨ ꯀꯌꯥ ꯌꯥꯎꯕ ꯎꯔꯝꯈꯤ꯫ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯃꯈꯣꯡꯗ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯌꯥꯝ ꯑꯃꯅ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯊꯠꯇꯨꯅ ꯂꯩꯈꯤ꯫ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯍꯦꯟꯗꯣꯛꯂꯒ ꯆꯠꯀꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯏꯕꯤꯗꯨꯒꯤ ꯇꯨꯡꯗ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡꯕꯨ ꯁꯥꯟꯅꯈꯤꯕ ꯑꯃꯥꯏꯕ ꯑꯍꯟ ꯑꯗꯨꯒꯤ ꯁꯛ ꯑꯣꯏꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯍꯟ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯃ ꯃꯥꯏꯕꯤ, ꯅꯍꯥꯛꯅ ꯄꯨꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯣꯟꯅꯔꯦ" ꯑꯁꯤ ꯍꯥꯏꯅ ꯑꯣꯏꯗꯕ ꯀꯌꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯅꯆꯨꯡꯗꯅ ꯑꯀꯤꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯃꯈꯣꯡ ꯑꯗꯨ ꯐꯥꯎꯕ ꯌꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯅꯤ ꯆꯝꯄ꯭ꯔꯥꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯅꯝꯂꯛꯈꯤ꯫ ꯃꯥꯏꯕꯤꯅ ꯑꯁꯨꯝꯅ ꯈꯟꯈꯤ, "ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯁꯤꯕꯨ ꯂꯥꯏꯔꯣꯟꯅꯨꯡꯗ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯒꯦ꯫ ꯅꯠꯇ꯭ꯔꯒꯗꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯃꯠꯇ ꯇꯨꯝꯕ ꯌꯥꯍꯜꯂꯔꯣꯏ, ꯂꯩꯕ ꯉꯝꯅꯔꯔꯣꯏ, ꯂꯣꯏꯅꯃꯛ ꯑꯋꯥꯕ ꯇꯥꯔꯅꯤ" ꯑꯁꯤ ꯍꯥꯏꯅ ꯈꯟꯈꯤ꯫ "ꯐꯠꯇ꯭ꯔꯕꯁꯤꯡꯒꯤ ꯊꯋꯥꯏ, ꯉꯁꯤꯗꯒꯤ ꯏꯔꯣꯟꯅꯨꯡꯗ ꯇꯤꯟꯈ꯭ꯔꯣ" ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯐꯨꯝꯈꯤꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ "ꯏꯕꯦꯝꯃ, ꯉꯁꯤꯗꯒꯤ ꯅꯣꯏꯒꯤ ꯏꯃꯨꯡꯁꯦ ꯁꯥꯟꯇꯤ ꯂꯩꯕ, ꯏꯪ ꯆꯤꯛꯄ ꯍꯥꯏꯕ ꯏꯃꯨꯡ ꯑꯗꯨ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯏꯃꯥꯅ ꯊꯧꯒꯜ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯗꯤ ꯅꯪꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯕꯕꯥꯅ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯃꯈꯣꯡꯗ ꯁꯥꯟꯅꯖꯔꯒ ꯂꯩꯕ ꯂꯥꯏꯁꯤꯡꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯕꯒꯤꯅꯤ꯫ ꯃꯗꯨꯗꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨ ꯐꯠꯇ꯭ꯔꯕ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯏꯃꯨꯡ ꯑꯁꯤꯗ ꯇꯥꯏꯅꯔꯛꯄꯅꯤ꯫ ꯑꯍꯟꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯄꯣꯠ ꯑꯗꯨ ꯐꯖꯅ ꯐꯨꯝꯂꯝꯗꯕꯒꯤꯅꯤ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯑꯣꯜꯂꯛꯄꯅꯤ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ꯫ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯣ꯫ ꯏꯆꯥꯁꯤꯡ, ꯈꯤꯇꯪ ꯑꯀꯤꯕ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯏꯃꯥ ꯍꯦꯛꯇ ꯀꯧꯔꯛꯎ꯫ ꯍꯣꯏ ꯏꯃꯥ, ꯅꯆꯥꯁꯤꯡꯒꯤ ꯊꯋꯥꯏꯕꯨ ꯏꯃꯥꯅ ꯀꯟꯕꯤꯔꯦ꯫ ꯏꯃꯥꯕꯨ ꯃꯄꯣꯛꯁꯤꯒꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏ꯫ ꯏꯃꯥ, ꯅꯆꯥꯁꯤꯡꯅ ꯈꯨꯔꯨꯝꯖꯔꯤ" ꯑꯁꯤ ꯍꯥꯏꯅ ꯄꯨꯟꯅ ꯈꯣꯏꯔꯝꯈꯤ꯫ "ꯉꯁꯤꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏꯍꯧꯔꯒꯦ ꯏꯃꯥ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅꯁꯨ "ꯑꯣꯏꯖꯔꯣ ꯑꯣꯏꯖꯔꯣ, ꯏꯃꯥꯅ ꯕꯣꯔ ꯄꯤꯔꯕꯅꯤꯀꯣ" ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ "ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯄꯥ ꯑꯗꯨꯅ ꯂꯩꯔꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯁꯣ ꯑꯃꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯍꯥꯡꯕ ꯌꯥꯗꯅꯕ ꯂꯣꯜꯂꯒ ꯊꯝꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯗꯨꯅ ꯇꯥꯍꯟꯖꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯟꯗꯛꯁꯦ ꯃꯩꯁꯨ ꯆꯥꯡ ꯅꯥꯏꯗꯕꯒ ꯋꯥꯔꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯖꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗ ꯃꯉꯥꯟ ꯇꯣꯡꯕ꯭ꯔꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫